Image Powder Eng Tabir Basingbo, no my tem Kazal Devina, Kurumjari. Ahanbada, Maroeba Pau, Pizari. My hero listing Contrata Ruk Chatter Kumangana Saru Yaduna, Hayindagi High School Living Certificate Examination, Hauragani. Child Marriage Free India Gimatanga, no Magi Oiba Legal Awareness Pangtokri. Prime Minister Narendra Modi na Mirut Metro Amadi Namo Bharat Rapid Transit System flag off Daukri. Loinana Kuntrani Toy Shuba Governors Cup Invitation Polo Tournament 2026 Amadi Kumatoi Shuba Governors Cup Women's Polo Tournament 2026 Nasidagi Hodokri. Mapungweba Pau. Hayengdagi Hauduna Mars Kulumdoi Fawa Pangthokadariba Board of Secondary Education Manipur Bosem Naloba High School Living Certificate Examination 2026 Asida Exam Thariba Mahiroi Singda Bosem na Yafa Paujal Pirapagalunana Exam Ashida Nataba Pambai Shindanaba Amadi Pamdaba Thodok Sing Handanaba Fongdorakli Bauprada Laiba Bosem Office the Pangthopa Paugin from Amada Bosem Secretary S. Jitala Sarmana Hai Hayengdagi Hawadariba Class 10 Gi Aiba Changyang asida Chingi Mahiroi Lising Taramapan Subna Nifutaruk Amadi Tamgi Mahiroi Lising Tara Taret Chatruk Humfutaramapan Puna Lising Kumataruk Chatrat Kumangani Masida Nupina Lising Tara Nipan Chahum Yankai Amadi Nupana Lising Tara Nipan Chahum Humfutara Mangani Loyana Aiba Changyang Asige Center Chama Humfumatoi Manunda Chingi Center Humfumatoi Amasung Tamgi Chamani Amadi Class 10 Gi Aiba Changyang Asida Irang Namaram Oiduna Ilip Camta Lediba IDPS Mahiroi Chahum Marifutaran Nithuina Masida Bisnupur District na IDPS Mahiroi na Ayamba Oidi Mahak na Makata Duna Hai Class 10 examination asida nodal official tara thambaga loinana examination asida asoi angam thoktanaba inspection team contract rom thamli madugi manungda ahian special team tarani thoi amasu thamli maside sunatana examination thariba form adugi akoibada pamdaba thodok sing thoktanaba BNSS ki section 163 chalaiduna thamli amadi examination aduda pamdaba thodok tholakpa matamda The Manipur Prevention of Malpractices in High School Living Certificate Examination and Higher Secondary Examination Act 2024 ki matung inna Chahi Tara Kaishum Sangat Leiba Kaknatana Fine Oina Crow Ama Fawa Tien Bayai Maram Aduna Examination Asida Pamdaba Thodok Thoktanaba Amapa Oiriba Sing Amadi Mahiroi Singda Appeal Tokibaga Loinana Lairiba Club Organization Mahiroi Loop Singna Mating Pangbiu Fongdo Kibaga Loinana Mahiroi Singda Yaifa Paujal Piki Crore Ama Fawagi Fine Nama Mukoita Ikuna Tien Bayai Haribi Ekasi 2024 ki sana ba hokibani loina na exam asigu thabigadoriba satra satri singbu puning leita na thabiduna tunggi punsida mai pako oira sunu amadi ya thamangol board ki site ki pijet Chahi Nauriba Angang Singbu Luhongba Tokhanaba Tingnanaba Lokhatnaba Paikhatliba 100 Days Intensive Campaign for Child Marriage Free India Gi Saruk Ama Oina Nomagi Oiba Legal Awareness Among Asi Ananda Singh Yoga and Nature Care Research Hospital Kaksingda Pangthokri Taromaduda Akang Ahi Singh Oina Wangang Kiba Advocate Naurem Jamson Joint Secretary Kaksing District Bar Association na Prohibition of Child Marriage Act 2006 ki matang da wang na duna hai Chahi Nauriba Angang Luhongba Muthatnaba Numit Chamani campaign asi Leibak asigi mafam kaya da pangthokli ek asina Angang Singbu Luhongbada nakoina na yauriba miyoi fawba Chahi ani gi kaisum sangda leiba yabagi chairak fawba yauribani haibasi khangminaba ya tangai fadi India lengak na kumjali singani kuntrada Angang Luhongba leitaba India ama ohennaba paikhalak liba campaign asi mai pakhanaba hona minersi haina so fongdoki tharamgi akhang ahi sing oina wangang kiba advocate and Madhu President Kaksing District Bar Association na Child Rights and Poksho Act 2012 ki matang da wangang ki aikoi gi lamdam asida leiriba angang singe phangfam thokpa haksing asi ngasi fawbada ningthina phangnibra natraga
ꯐꯪꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯀꯅꯥꯅꯁꯨ ꯊꯤꯖꯤꯟꯂꯨꯗꯦ, ꯌꯦꯡꯁꯤꯜꯂꯨꯗꯦ ꯑꯃꯗꯤ ꯋꯥꯀꯠꯂꯨꯗꯦ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯂꯕ ꯍꯛꯁꯤꯡ ꯑꯁꯤ ꯐꯪꯅꯅꯕ ꯍꯣꯠꯅꯕꯤꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤ, ꯊꯧꯕꯥꯜ, ꯈꯥ ꯃꯅꯤꯄꯨꯔ ꯌꯣꯒꯥ ꯑꯦꯟ ꯅꯦꯆꯔ ꯀꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯛꯆꯤꯡ ꯑꯃꯁꯨꯡ ꯂꯤꯒꯦꯜ ꯑꯦꯗ ꯀ꯭ꯂꯤꯅꯤꯛ ꯀꯛꯆꯤꯡꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯅꯦꯁꯅꯦꯜ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤ ꯅꯁꯜꯁꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤ ꯃꯁꯜꯁꯥ ꯏꯝꯐꯥꯜꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯊꯧꯔꯝ ꯑꯗꯨꯗ ꯗꯥꯛꯇꯔ ꯃꯌꯥꯡꯅꯃꯝ ꯔꯥꯖꯀꯨꯃꯥꯔ, ꯁꯦꯀ꯭ꯔꯦꯇꯔꯤ, ꯈꯥ ꯃꯅꯤꯄꯨꯔ ꯌꯣꯒꯥ ꯑꯦꯟ ꯅꯦꯆꯔ ꯀꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯛꯆꯤꯡ, ꯄꯤ ꯆꯥꯎꯕ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯁꯤꯟꯇꯥꯛꯄ ꯗꯥꯛꯇꯔ ꯑꯦꯟ ꯑꯝꯕ꯭ꯔꯥꯋꯇꯤ, ꯑꯦꯝꯑꯣ, ꯀꯛꯆꯤꯡ ꯈꯨꯅꯧ ꯄꯤ.ꯑꯩꯆ.ꯁꯤ, ꯀꯦ.ꯑꯦꯁ. ꯁꯨꯟꯗꯔꯤ, ꯊꯕꯛ ꯄꯣꯊꯥꯔꯕ ꯄꯗꯃꯔꯠꯅ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯔꯝꯕꯤꯅ ꯊꯧꯔꯝ ꯃꯄꯨꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟ (ꯀꯦ.ꯗꯤ.ꯕꯤ.ꯑꯦ) ꯀꯛꯆꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯖꯨꯗꯤꯁꯤꯌꯦꯜ ꯑꯦꯀꯥꯗꯦꯃꯤꯛ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯝꯄ꯭ꯂꯦꯛꯁ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤ ꯏꯝꯐꯥꯜꯒ ꯈꯨꯠꯁꯝꯅꯔꯒ ꯀꯝꯄ꯭ꯌꯨꯇꯔ ꯑꯦꯗꯚꯣꯀꯦꯠ ꯀ꯭ꯂꯔꯛ ꯀꯣꯔꯠꯁꯀꯤ ꯃꯇꯥꯡꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯉꯔꯥꯡ ꯀꯛꯆꯤꯡ ꯆꯨꯝꯅꯥꯡ ꯂꯩꯀꯥꯏ ꯃꯆꯤꯟ ꯃꯅꯥꯎ ꯆꯤꯡꯂꯛꯇ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯀꯛꯆꯤꯡꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯗꯚꯣꯀꯦꯠ 30ꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯖꯨꯗꯤꯁꯤꯌꯦꯜ ꯑꯦꯀꯥꯗꯦꯃꯤꯒꯤ ꯁꯦꯅꯤꯌꯔ ꯁꯤꯁꯇꯦꯝ ꯑꯣꯐꯤꯁꯥꯔ ꯇꯤ.ꯑꯩꯆ. ꯁꯔꯠꯀꯨꯃꯥꯔ, ꯑꯦꯗꯚꯣꯀꯦꯠ ꯑꯦꯟ. ꯒꯧꯇꯝ ꯑꯃꯗꯤ ꯑꯦꯗꯚꯣꯀꯦꯠ ꯑꯥꯏ. ꯗꯦꯅꯤꯡꯅ ꯔꯤꯁꯣꯔꯁ ꯄꯔꯁꯟꯁꯤꯡ ꯑꯣꯏꯅ ꯋꯥ ꯉꯥꯡꯈꯤꯕꯒ ꯂꯣꯏꯅꯅ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯀꯌꯥꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯂꯦꯜꯗ ꯑꯦꯁꯤꯌꯥꯟ ꯍꯥꯏꯋꯦ 1ꯒꯤ ꯅꯥꯀꯜ ꯄꯂꯦꯟ ꯊꯣꯡ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯤꯌꯥꯝꯒꯤ ꯄꯣꯠꯊꯥꯐꯝ ꯑꯃ ꯁꯦꯝꯒꯠꯀꯗꯧꯔꯤꯕꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 40 ꯄꯂꯦꯜ ꯑꯃꯗꯤ ꯈꯥ ꯉꯥꯛꯄ ꯐꯨꯠꯕꯣꯜ ꯑꯦꯀꯥꯗꯦꯃꯤꯛ ꯄꯂꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯄꯂꯦꯜꯗ ꯂꯩꯕ 26 ꯁꯦꯛꯇꯔ A/R ꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯑꯦꯁꯤꯌꯥꯟ ꯍꯥꯏꯋꯦ 1ꯒꯤ ꯅꯣꯡꯆꯨꯞꯇ ꯂꯩꯕ ꯃꯐꯝ ꯑꯗꯨꯕꯨ ꯂꯝ ꯇꯨ-ꯁꯤꯠ ꯁꯦꯡꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯕꯨ ꯁꯦꯝꯒꯠꯄ ꯍꯧꯔꯗꯨꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 40 ꯄꯂꯦꯜꯒꯤ ꯊꯧꯃꯤ ꯈꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯈꯥ ꯃꯥꯏꯀꯩꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯂꯦꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯁꯨ ꯂꯩꯔꯤ꯫ ꯆꯥꯟꯗꯦꯜ, ꯇꯦꯡꯅꯧꯄꯜ ꯑꯃꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯥꯏꯅꯐꯝ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯗꯥꯏꯗ ꯂꯩꯕ ꯈꯨꯜ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯋꯥꯈꯜ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯁꯤꯜꯂꯕ, ꯑꯀꯤ ꯑꯈꯪ ꯐꯥꯎꯔꯨꯔꯕ ꯄꯂꯦꯜ ꯈꯨꯜꯂꯛꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯇꯩ ꯑꯇꯩ ꯃꯐꯝ ꯀꯌꯥꯗꯒꯤ ꯄꯂꯦꯜꯂꯣꯝꯗ ꯂꯥꯛꯄꯤꯔꯤꯕ ꯀꯌꯥꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯗꯨꯅ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯑꯃ ꯁꯦꯝꯒꯠꯅꯕ ꯄꯥꯟꯗꯝꯗ ꯉꯁꯤꯗꯒꯤ ꯁꯦꯝꯒꯠꯄ ꯍꯧꯖꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯀꯌꯥ ꯊꯥꯗꯨꯅ ꯃꯤꯌꯥꯝꯒ ꯄꯣꯊꯥꯃꯤꯟꯅꯕ ꯃꯐꯝ ꯁꯦꯝꯗꯨꯅ ꯆꯥ ꯑꯃ, ꯀꯣꯐꯤ ꯑꯃ ꯊꯛꯇꯨꯅ ꯉꯥꯏꯍꯥꯛ ꯐꯝꯖꯗꯨꯅ ꯋꯥꯈꯜ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯈꯥ ꯃꯥꯏꯀꯩꯗ ꯃꯩꯇꯩ ꯏꯐꯨꯔꯨꯞ ꯑꯁꯤꯒꯤ ꯈꯨꯜ ꯑꯃ ꯏꯪꯅ ꯆꯤꯛꯅ ꯉꯥꯟꯊꯣꯏꯔꯤ ꯍꯥꯏꯕꯗꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯅꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯃꯁꯤꯗ ꯁꯦꯜ-ꯊꯨꯝ ꯌꯥꯝꯅ ꯆꯪꯒꯗꯕꯅ ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯆꯥꯎꯕꯤ ꯀꯌꯥꯅ ꯑꯉꯝ-ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯨ ꯂꯩꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯄꯥꯡꯕꯤꯅꯤꯡꯕꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯗꯒꯤ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏꯁꯤꯡꯗꯒꯤꯁꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯊꯝꯂꯤꯕ ꯑꯣꯄꯟ ꯖꯤꯝꯒꯨꯝꯕ ꯑꯃꯁꯨ ꯊꯝꯖꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯑꯦ.ꯇꯤ. ꯌꯨꯅꯤꯠ 40 ꯄꯂꯦꯜ ꯑꯃꯗꯤ ꯈꯥ ꯉꯥꯛꯄ ꯐꯨꯠꯕꯣꯜ ꯑꯦꯀꯥꯗꯦꯃꯤꯛ ꯄꯂꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯂꯅꯥꯏꯒꯤ ꯑꯣꯏꯅ ꯑꯉꯝ-ꯑꯉꯝꯕ ꯃꯇꯦꯡꯒꯤꯁꯨ ꯄꯥꯡꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨ ꯁꯦꯝꯒꯠꯄꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯇꯦꯡꯕꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯀꯛꯆꯤꯡ ꯄꯣꯄꯨꯂꯔ ꯁ꯭ꯄꯣꯔꯇꯤꯡ ꯀ꯭ꯂꯕ ꯀꯛꯆꯤꯡ ꯈꯨꯟꯌꯥꯏ ꯂꯩꯀꯥꯏꯒꯤ ꯍꯧꯖꯤꯛ ꯊꯧ ꯄꯨꯔꯤꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯝꯃꯤꯇꯤꯒꯤ ꯇꯥꯝ ꯂꯣꯏꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯆꯍꯤ 2016ꯇꯒꯤ 2017 ꯐꯥꯎꯕꯒꯤ ꯇꯥꯝꯒꯤ ꯊꯧ ꯄꯨꯕꯒꯤꯗꯃꯛ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯝꯃꯤꯇꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯃꯤꯑꯣꯏ 13 ꯈꯜꯂꯦ꯫ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯝꯃꯤꯇꯤ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯈꯜꯂꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯦꯟ. ꯁ꯭ꯌꯥꯝ ꯁꯤꯡꯍꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯑꯦꯝ. ꯃꯅꯤꯌꯥꯏꯃ ꯁꯤꯡꯍꯅ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯐꯝ ꯄꯨꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯤꯌꯥꯡꯂꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯥꯔꯣꯡ ꯈꯨꯟꯖꯥꯎꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯂꯦꯝꯅ ꯂꯥꯏꯌꯦꯡꯕꯒꯤ ꯀꯦꯝꯞ ꯑꯃ ꯉꯁꯤ ꯃꯥꯏꯕꯝ ꯙꯅꯕꯤꯔ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ, ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯦꯁꯅꯦꯜ ꯄꯤꯄꯜꯁ ꯄꯥꯔꯇꯤ (NPP) ꯃꯅꯤꯄꯨꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ NPP ꯍꯤꯌꯥꯡꯂꯝ ꯕ꯭ꯂꯣꯛꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯦꯝꯅ ꯑꯅꯥ ꯂꯥꯏꯌꯦꯡꯕ ꯀꯦꯝꯞ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥꯏꯕꯝ ꯙꯅꯕꯤꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯈꯤꯕ ꯍꯤꯌꯥꯡꯂꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯂꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫
ana layeng naba leirabasu primary health sub center PHSC oibana Dr. Lakpi Devana narak yalakpada ana layeng nabagi damak lam lapna chatpa mathau tari maramasina Manipur lengakna hiangnam assembly constituency gi manung hanjunna leiriba mafam singda ana layeng naba PHC gumba amadi amada onthok Ongkat piduna natraga PIC ama thamina ba hotna janhaningi asigumba ana layeng lamda khudong chadraba hiangnam assembly constituency gi mafam kayada medicine gynecologist ortho ENT yauna tongan ba doctor tarani thuina saru yaduna lemna ana layeng bagi camp asi pangthok chabani ngasigi lemna layeng bagi camp asida miyoi cha mayang khairomda ana layeng bagi khudong chaba pibaga loinana lemna hidak nang thaksu phangan ki haina danabina phongdorakhi mafam aduda chathakiba ana layengba adugi matangda mafam adugi miyoi kharana phongdorakpada ana aya yaroklaba matamda kaksing natraga imphal tana wana amadi sel tingna chatuna layengba chatnaribani ngasi NPP Manipurgi secretary organization oriba maibam danarbina hotna biduna Dr. Kaya puviraktuna lemna ana kem ama pangthokpiba asi mafam asigi miyamgi oina Laibak yamna fabani masigi damak maibamdana bigo mafam asigi miyamgi maikadigi haininga leitana thagachari lenga ki mai leina ba loisangnasu asigumba lapthokna leiraba mafam singda Dr. Ningthina thamlaba ana layeng sang ama thambiu haina mari leina ba singe pokningshu chingsilakhi MPCC State Legal Department ki convener Laitonjam Brozen sponsor tawduna Vision Oinam SC na Oinam SC constituency asi lunanba AC ama oinaba pandamda AC sinba thungna pakhakadaba cleanliness drive oinamda ngase haudokri cleanliness drive adu Laitonjam Brojana luchingduna Vision Oinam SC gi volunteers singna oinam kaithel dagi hauraga PAC oinam usak khangdabi oinam khulak oinam gi tidem lambi gi nak yeta leiba amot akai sing khundoktuna mafam chana paisinki amadi khundokhi cleanliness drive haudokpaga milena Laitonjam Brojana phongdokhi bada AC asi lunanba AC ama ohenaba Vision Oinam AC na lepalaitana ACSC gi mafam singsin bathungna chathagadaba thaurang asida cleanliness drive chathabada natana miyamna lunana leibada natana thamoi sengdoknaraga matik chaba political leader amamom khalasi amadi chawkhatpa lamdam ama ohenaba hotnarase haina message pirakhi Ilpulna achauba thaudang lauduna semga sagalakhiba puwariga sagonariba fuvolada hauba chomlang pambigi irat thangni tharam inat laining punsinnaba lup kangleipak ilpulgi thangmi singa khunja singa punna irat thangni tharam pangthokri tharomduda amaibi singna malem ngakliba ibudo pakhangbagi langon oina malem chuk phariba chomlang asida dharmagi oiba laining lection taro matungda ilpulgi thangmi sing amadi fuvolagi khunja singa haikat lekat tamduna malem asi ba langon langdai oina ingna chikna panba ngamhanbiu haina taibang sembiba mapuda thawni khi Manipur Youth League Mayol gi ani shuba General Assembly ngasi Manipur Press Cup ta pangthokhi bagalina chatliba chahi asidagi lisingani kunipan fawbagi thaupuga baseng khankri Mayol gi Chief Advisor Longjam Ratan amadi Professor W Navakumar Singh Retired HOD Department of Anthropology Manipur University na mayai tangbal loduna Mayol gi ani shuba General Assembly mifam pangthokhi mifam asida Mayol na makhata na chongsil lakadaba thabak tharom singi matangda kupna khana nena khibagalina General Assembly na lisingani kuntaruk lisingani kunipan fawbada thaupugodaba miyoi tara na saba Executive Council gi thongmi sing khan khibagaloina na wasak loki Mayol gi nongna president oina khallaba Koijam Suresh na hai Mayol na chatliba chahi asigi January thada Manipur University Auditorium da lakadoriba lisingani kuntare ta pangthogadoriba mikhal gi matangda khanna neinabagi tharom pangthokri Miyamda afaba mihut khanba senja thumja tawdabana chingba kayagi matangda wakhal tahanaba chahi ama chupna Mayolna tongan ba thauram kaya mafam na chatharagani phongdokhi bot lepak ba haitare tasengna haragadi matam amada lairik haiba mi natraga school college ki oja singna aphagi bot lepnarami adagi hojik aduna paisa paidrabani na hojikti madu lepangamdre RSS lengkai khibagi chahi chama surakpagi setharakpa Hindu Surveillance Committee gi tharong ngasi Sawabum Block Imphal East gi Yorbung High School gi lampak ta pangthokri Imphal jila gi sangchalak
Sangchalak M Samungam amasung Samilan Samitigi Sangyojak H Yaimana Saru Yaduna Pangthokiba tharomduda Manipur Pran Karyawa S. Tarun Kumar Sharma amadi Manipur Sambak Pran Prancharika R.K. Memana Bharatda Hindu gi maru oibasingi matangda wa ngangki tharomaduda jagoi isai yauna cultural program kayasu utki. Center for Performing Arts Oiriba Hawam Marak Ngangom Lekaida Leiba Sanjalina Sinduna Classical Manipuri Solo Dance Amadi Kubak Isai da Yumfom Oiduna Numitara Mangani Setarakpa Workshop Kam Production Noshimbagi Tharom Pangthokri Sanjaligi Auditorium da Pangthokiba Tharom Aduda UGC gi member Professor Irom Gambir Singh na chief guest MUG Students Welfare gi Dean Professor CS Ibol Singh Bulgaria gi Cultural Ambassador Professor Kanchan Sharma Kaya School of Dance Bulgaria ge founder Katya Dosobana Guest of Honor Singh Oina Amadi Sanjaligi Vice President Dr. M. Thoibe Singh na Tharomapugi President Oina Saruk Yaki Tharong ge Saruk ama Oina Classical Manipuri Solo Dance ama bang isagi masak sing utuna ayengba singi pukning sumatki Citrus Cinepix ki banner makhada pari imom film mai pak na puthokraba matungda ngasi ani shiba production oina P Motilal Maitai na puthokpa sanagi thambal haina mingthonba Manipuri feature film gi yaifa thawni tharom pangthokri MSFGS ki mini auditorium da pangthokiba thawni tharom aduda Film Forum Manipur gi former chairman Samjat Savam Mongol Jaw na chief guest forum asigi chairman Khagem Bangkulesor na president amadi senior actor Iram Sam Keshor na guest of honor oina saruk yaki film asigi story screenplay amadi director Bis Gupta Raisramni film asida Kaiku Gokul Bala Sadananda Chitra Pangambam Angel Sunrai Prameshwari Sam Keshor Ningthauja Jai Vidya Thoi Thoi Ganasyam Sarojini Prem Sharma amadi Bijendrana Chungbana Maru Oiba Mamiroi Singh oina tongan ba saktam langadari film asigi music director Ranbir Thauna cinematography L Radhamon Sharma amadi editor K Bimol Sarmani Tharonga Mailena Wangangloi Singna Manipuri film chakhwatnabagi matangda wafam kaya phongdoknaki MR Movies ke banner makhada pabung na khudol tamduna Chandam Yaima Devi na puthokpa chawbagi laibak haina mingthonba Manipuri feature film ge yaifa thawni tharong asi haingangda leiba Triple E Farm Cafe Marjing Parta pangthokri thawni tharong aduda Film Forum Manipur ge secretary Kangjom Ronel Chandra na chief guest senior director Guild Manipur ge former president Parfulo Pukrambam na president amadi senior director Guild Manipur ge vice president Bimol Fibong na guest of honor oina saruk yaki film asida Sulaiba Shurvala Andana Idau Hemavati Manglembi Bablu Prem Soro amadi Ravina Chingbana Maru Eba Mamiroi Singh oina tongan ba saktam langadari film asigi cinematography Naubi Kangla editor Bali Ningthauzam music director da Nanau Sagolmang AK amadi Amit Tenthani film asigi story screenplay amadi director Ajit Babu Ningthauzam assistant director David Thokchom amadi production manager Premchan Maisnamni Ngarang Assam dagi manamasing puba DI gari ama Nonne district na Konba area da kanagumba sakangdaba miyoy karana fazin kraga ngasi fawat thadolaktaba asigi matangda ngasi Juribam police station da report tawba changba matamda Juribam gi OC Tikendra Thingu jamna thawdo asi magi jurisdiction da thokpa nate Nonne da report tawbiu haiba yamna fazadaba wahai wata fazadana hairakpa asigumba daita yaudaba police officer asi Juribam district asi da thambigano haina ngasi Juribam gi bawprada leiba all Juribam Paibi AJMP office ta Harry Conjuribam District Council AJMP Waset Amadi DI Bolero Camper Honors Welfare Association Juribam na sinduna paumi singa unakiba pawgi informaduda Harry Conjuribam District Council ge President S Saini Kumar na paumi singda phongdokibani mahak na makata na haikibada ngarang Assam lomdagi manamasing hapaga chotkiba DI gari number AS11GC 1318 gari asi Nonne District na Konba area da kanagumba sakangdaba miyoy karana gari da yauriba pochai sing chungthaba amadi gari asi fajin khraga thadorak taba sigi matung DI driver asigi phone dagi
Athoiliu hariba nupi asina gari asi mahakna fabani hairakpada aikoina gari asibu fabiganu thadopio haiduna appeal tauki adubu mahakna gari asi mahakna thadorok hairakpadagi thaudo asigi matangda report ama tongnaba ngasi ayuk Juribang police station da changba matamda Juribang officer in charge OC leremkidi adubu OC gi makata ba officer singdagi pau faunabada OC Tikendrana thokliba thaudo adu aikoi gi Juribang aigi jurisdiction da nati none district tani aduna none da satuna report tobiu hairaki asigumba daita yaudaba officer asi Juribang prajana aduki mati condemn tawi amadi asigumba officer asi Juribang da thambiganu loinana hariba police officer asi pung nifu nipangi manungda Juribang da gi longthok pikho aduga daita masak khangba responsibility masak khangba officer ama Juribang da thambiu karigumba pung nifu nipangi manungda transfer tawdrabadi Juribang praja amadi civil society organization mayam khosamaduna Juribang district ki OC Tikendragi mathakta akanba khongjang sangsin-gani maram asina mailenaba amadi haujik lengak pariba honorable chief minister dasu transfer tawduna matik chaba OC ama thambinaba appeal tarokli mahakna makhatana hai none district ki OC ga aikhoiga makhatana pau faunaba matamda aikoina tawjakiba request mayam asi tabiduna ngasi gari asi thadokpagi report ama pirakpa asi Juribang gi praja sing civil society organization singi maikaidagi nonegi osibu thakatpa phongdokchari amadi aikhoigi chingda leibiriba chil inau singna mamangdagi haiduna lakhiba ayu nungthil nungdang khaidana driver singna awawa khangduna pochai puthok pusin tawba sida yariba makai gari fajinba pochai inthaba amadi mai thadokpa si tawbidana ba amadi asigumba fajadaba thawdo asi makhatana thokalnoisi haina mahakna makhatana phongdokhi ngasigi pawgi informaduda loop marigi president sing amadi atei thomi sing saru yaki Prime Minister Narendra Modi nangasi Namo Bharat Rapid Transit System RRTS amasung Mirut Metro flag off tawkhrei ngasi flag off tawbagi tharomduda Uttar Pradesh ki Chief Minister Yogi Adityanath saruk yaki project asi Mirut amasung Delhi anigi marakta athuba matangni manungda chathok sasen tawba ngamnanabagi pandamda pakhatpa Madi National Capital Gi Manak Nakpada Lariba District Singi Miyoi Singna Capital City Ashida Thabak Tharom Singi Satok Sasinda Hena Kudong Chana Navani Satabdi Nagar Namo Bharat Station Dagi flag off Tauraba Matungda Prime Minister Narendra Modi na Nauna launch Tauriba Mirut Metro da Mirut South Station forward Tongduna Chatlaba Matung Mafam Aduda School Angang Singamadi Official Singa Wariwatai Sanaki Sanabagi Pau. Tha asigi kunipan fawba sithagadaba kunthrainthoi shuba Governors Cup Invitation Polo Tournament 2026 amadi kumathoi shuba Governors Cup Women's Polo Tournament 2026 ngasi Imphal gi mapal kangjebungda haudokri Manipur Horse Riding and Polo Association MHRPA na sinduna pangthokpa tournament shida nupagi team 9 amadi nupigi team 3 na saru yari Loishilba numit February 9 da final match sing sanagani tournament haudokpagi tharomaduda Manipur University gi Vice Chancellor Professor N. Lokendra Singh, Assam Rifles ke Inspector General Amadi Officer ke Asusaruk Yaki. Tharomga Mailina Professor N. Lokendra Singh Nahai, Lamdamasi ke Kachin Kuyada Laiba Sagwal Kangjay Polo Sanaroi Shingna, Lamdamasi ke Polo Masana Asibu Yokat na Bahona Bada Achoba Taudang Amal Lauri Fongdoki. Ngasi tournament haudopa namita Black Watch Polo Club na Thangway Banjut Polo Club po Panjol Mari Anida Maitiba Piki. Tentha Khongbal Welfare Association Takwana Senduna Team Nipana Saru Yaduna Knockout Basis Quarter Final Stage Tagi Chathagadaba Takwa Women's Trophy 2026 Ngasi Cultural Gi Oiba Makhal Mathil Gi Jagoi Isai Kayagadoya na Takwa Gi Playground Haudokri Tournament Adu Haudokpagi Tharomda Manipur Gi Chief Minister Y Kemchang Iloina B Y Joybala Devina Atuiba Mitunglen Bishnupur District Ki Deputy Commissioner Pujai Alangbamna Tharomapu Aduga Kaksing District Ki Superintendent of Police Priya Darshini Laishram IPS
First Battalion Manipur Rifles ki CO Khoisnam Sharma IPS amasung Arjuna Awardee renowned footballer Oinam Bembem Devina akhanaba mithungna sing oina saru yaki tournament asigi ngasi haudokpa nimita FC Imphal amasung Khuman FA ani sanaki match asida FC Imphal na Khuman FA bu panjal mari amada thoiki Aroibada maru iba pau amuka hana pizari Maheroi lising kontrata ruk chatrat kumangana saru yaduna hayendagi high school living certificate examination hauragani. Child marriage free India gi matangda nomagi oiba legal awareness pangthokre. Prime Minister Narendra Modi na Mirut Metro amadi Namo Bharat Rapid Transit System flag off dokre. Luinana Kuntra Intoi Shuba Governors Cup Invitation Polo Tournament 2026 amadi Kumathoi Shuba Governors Cup Women's Polo Tournament 2026 ngasidagi haudokre. Matang asida imes parom sanu chabalu shinjari mieng tabiri besingbu amuka hanna kurumjari.